Ngasidagi chahi tara mathoi mukmangda haibadi 31st May 2009 numidangi pung tara makai tabada France ki flight AF447 Brazil ki Rio de Janeiro airport tagi France chatpagi dabak paikirami. Plane aduna France yobada changadaba matamase pung tarani. Flight aduda 228 passenger ga loinana crew member tarani thoyamasu yauki. Flight ingtijana pairi pung ahumuk pairakle amasung samudra gi mathakta pairami. Samudra gi marakta mafam khara lai hai madubu dark zone haina khangnai masigi area sida samduna paiba tanjata matang de aeroplane ga ground da leiba air traffic control ga pau phau no bi yati signal loss oikhiba yawi asum namak France ki plane 447 zu ATC ga link tatki mana paikhalakpa airport aduga yamna lapna daba Senegal air traffic control ga plane asiga contact tawna ba lagne ki adubu ngamlamde maramasida ground da lehoba mi sing ko ngawnare nungaitre mapam da phone tawduna plane aduga contact tawna ba hotna ki but said plane adu atia da lot khrabra natraga leinung de sang khrabra kariya matamathom nairamde aroi boyna plane adugi final location track toraga fighter jet sing thibagi thakirami amasung flight adugi final location khangduna thiba hauki adudagi khangbangam ki samudragi mapada flight adu yamne mystery oiba mongda kai tura takhre amorom da France ta mama mapa machin manaw singna passenger sing halak pangairi adubu mokoi di amuk halak laroi habse mokoi thajeti Search operation ki damak team ani sem ki amana asi bakchang sing samudra dagi lokhat na ba aduga amana aeroplane ki black box thina ba numitra taruk ni sang na hot na bada su only 50 mi ki haksang phangki pum patharam le atai di phangdre total 228 plus crew members sing tong ki bani black box su thi phanglam de saperin use to na yang na black box thi dia di haidra thi maram di chahi mari manga haukrabadi maudagi signal thokpodu amuk tokhidori ni aduna yang na thi hote ataba Sapmerin na pawada thibada phanglamde chahi ahum asumna hauki maudagi WHOI team ama form tawraga makoina aeroplane ki black box se thina bagi damak advanced technology sizinaki crash oi matamda madugi technology du laitabra kaino samudra manungdagi black box thirak pahai bisu arai wanati chahi ahum hena plane adugi accident adugi maram khangdaduna leirambado khanglabuda pum ngaknaki real region ado asumna oirambani plane ase Brazil lagi paikraba tungda pung ahum muk paikraba matungda atia da nong nungsit ka mayok nakhi plane ni handura lakpasu yadi akan ba nonglai nungsit changkre paikre asiguma thoudok atai plane da su thoki normal wani aeroplane gi mang da weather radar ama yawi mauda sensor yawi maduna weather gi phibam khangali adu bungak libadi masigi plane asina ATC ga contact tat ki basini aeroplane da atai radar shi yawi advanced jantra kaya maduna measure tawraga computer da loina taki aeroplane asigi pilot sing aduna khangkhrabani makoi phatabu weather chang tari haibado handuna lakpadi yapona te gari na ning hanbagum chang khrabadi changkhre okay plane ase nonglei nongsit ta paikre aduga madugi nong adu yawriba ising ado -40 dagi 50 degree de ingli nonglakta ngai hak pairaba tungda khonjel amaga mukta ki madu karino haibada baraf ki matum ga thongai na kibani lendum ga plane aduda pilot ahum ni tongliba yamna lapna paigada banina main pilot aduna autopilot mode tharam laga assistant ani de sinram laga mana ngai pothaki amorom da mapan gi weather baraf ka thengna bana plane gi sensor ado freeze oikre baraf thomjin kirami maramasina plane da signal amata piraklamde plane kayam wangna paibano karom da paibano yungnara phainara na traga chumna pairi pra khanglamde plane adugi mapan da paliba sensor radar loina baraf na thomjin kirami maldagi plane ase oirom da leiba horaklami maramdi oirom dagi akan banong sit na phubana maudagi assistant pilot na manual mode ta purak laga yet lom da laira ka puna balak ne plane ase aduga chumna puna ba side stick plane da chingthok chinghachi da me awdo madugi mateng na hojik plane ase oida amaksat le yet ta amaksat le minute ahum mari asum na torba tungda assistant pilot na side stick ado ning lom da chinglure masi asoi bani yamna asoi ba thabuk ne haidi awdogi plane ase yung na paikhat ba hoki nongsit na su plane adu phura da ingkhat kirami plane sathi na wang na yung na paikhat na ka kirami
plane yungkhibadagi masagi thabaksu lepki masa wing na sugadab thabakse tanja sida plane da angak pa alarm pirakhi madudi plane ase yamna wangkhre natraga yamna name khre haiba takpani alarm aduna assistant pilot ani makase bram jangkhre makoina main pilot ado madubu kaugadab su makoi gyan dalak labde side stick ado amana mathakta amak sing amana amak makha da sing plane gi computer su confuse oira mi kana gi wano ai yagadaba masidigi plane gi speed ase leiramde amrom da nongsit na phuba amrom da plane yungkhatpa maudagi plane ase angak papiwa mamda sakre speed pai su pai khatre chasu chatre audagi samudra nung da nung ta bum ta sin khibani makhoi na main pilot ta khanghan gadam su khanghan hokidre kaukre bram jangkre asum na makoi loina jamadut ki khaya ta takhibani samudra ge manungda matang goda passenger singki bana asum plane crash oidringai mamanga thawai lan ba horum lagani hairiba wari ase aseng bo wari ni google the search the view. So thanks for watching.